THOUBAL District ki Heirok Assembly Constituency ki Manung CHANBA Heirok Part 2 LITAN MAKHONG dage MATAM SHANGNA Bjp Heirok Mandal ki member OIRAMBA MOIRANGTHEM IBOTHEM na Leikhidabada Bjp Heirok Mandal na NGARANG Leikhidrabagi Yumda Chattuna Awaba Phongdokhre Awaba Phongdokhpagi thoram aduga mari lainana Mandal asigi Secretary General Ningthozam Brozen Maitai na hai MATAM SHANGNA khulgi amate laikai gi thabak thoram kaya da kathokpa amaga loinana mang thaduna ta laklaba MOIRANGTHEM IBOTHEM na Leikhidaba asina ACSC ki achoba mangzaba ama oihoragani mahak laikai ki leita laira kaya da mateng pangba amate khunai ki thabak thoram kaya da mangjil thaduna ta lakhiba mioi amani haina Brozen na singthaki Heirok Mandal ki President amate member 33 by 34 polling ki thaupuba kaya su saruk yaduna pangthokhiba Awaba Phongdokhpagi thoram aduda minute ani tumina leptuna Leikhidrabagi mafamda ikai khumnaba utki Sigumlaba thoram sida akhoi polling singdagi yengbirakliba postal sing amadi mandal gi mioi sing kusu kai khumnabo loinana koi punamak amadi awab phongdoknabagi tanja adu ngasi koi punna pangthung minaki loinana mahakna Leikhidabasida Heirok Mandal gi site gi suki matik awaba amadi sothaba kaya ama mekhatba ngamoidaba kaya ama mahakna thabak tawbirambadu sokhen na ikoni kai khumnabo set